Kuki terrorist singna Manipur da Chatthariba erang asina India Pumbada sandoraktringei Kuki gi Mayokta India Pumbada mass protest ama RPI Athawale na Chatharagani hairi. RPI Athawale gi National Secretary Maheshwar Thounaojam gi mitheng makhada party asina sinduna ngarang Delhi da leiba New Maharashtra Sadanda pangthokhiba All India Leaders Meet warep asi laukibani Manipur issue a national issue haiba hiramda pangthokhiba leaders meet aduda Jammu and Kashmir, Uttar Pradesh, Maharashtra, Madhya Pradesh, West Bengal, Assam, Sikkim, Daman and Diu, Andhra Pradesh, Telangana, Tamil Nadu, Punjab, Haryana, Delhi, Kerala, Bihar sina chingba state singi RPI party ge president amadi maruoiba luchingba singna saruk yakhi mifam aduda wa ngangladuna Maheshwar Thounaojam hai Manipur gi issue asi state issue nate mapandagi changsilakpa Kuki singna Manipur da landaraktuna haujik thokliba irang asina Manipur khakta natana Nagaland Assam amadi Mizoram da tapna sandorakli aduna Manipur da thokliba issue asi achoba national issue amani lan asida Kuki terrorist singna drone season aduna bomb thadaba missile na chingba kapsilaktuna chatharakliba attack asi Manipur khakta da Chatharagani atopa state singda yaurakloi haiba ngamde maramdi hairiba Kuki terrorist sing asigi maningda mapan laibaktagi ahenba senthang amadi khutchu khutlai kaya mating pangi haiba asi NIA na fawba haikrabani haujik thokliba lan asi ka hena fibam soksin khiduna India Pumbada hena awaba piraktringei lan asigi haurakfam oiriba Kuki terrorist sing asi India dagi maru fangna mutharoba tangai fade haiki मणिपुर में 1.5 ईयर से चल रहा है हम लोग आवाज उठाते आ रहे हैं पर ये इस बार कुछ ज्यादा क्रॉस लिमिट हो गया है बाय द कुकी टेररिस्ट। तो इसमें क्या है कि 3 महिला और 3 औरत को आग निकाल के मार दिया गया, 8 साल के लड़की को रेप करके मार दिया गया। दिस इज नॉट दो समुदाय वर्सेस वन समुदाय, ऐसा नहीं है। दिस इज अटैक फ्रॉम द आउटसाइड और दिल्ली को भी खोखला कर सकता है, कोलकाता को भी खोखला कर सकता है, हैदराबाद को भी खोखला कर सकता है, एवरी स्टेट को खोखला कर सकता है। इसमें हम लोग चुप रहेंगे? एक बार बताइए तो, आप लोग चुप रहेंगे? आप लोग चुप नहीं रहेंगे ना। ये सिर्फ मणिपुर का इशू बन के ये साइड में मत रखिए, दिस इज द नेशनल इशू। सो एक बार आके हम लोग फाइट करेंगे कि ये कुकी टेररिस्ट के खिलाफ ये भारत से ये कुकी टेररिस्ट को मिटा दिया जाए।